SALAI KANBA SKL Central Committee CC की Chahi की Oina Pangthokpa Ningtham Mipham Ngasi Pangthokkhre manipur की tongan ba district sing de laiba unit singi mihut sing sarukya duna Thawal district की ukhong sang maning ching de laiba SALAI Eco Tourism Park ta laikhidraba SKL की founder chairman SALAI cha Kokngam Allies akoi jamjugin drogi anirak suba death anniversary thoromga loinana Ningtham Mipham adu pangthokhi thoramadu da SKL की chairman SALAI cha L Gopal vice chairman SALAI cha L Inaucha SALAI cha Angom Malem Khonba amadi SALAI cha N Indralalna president member sing oina sarukya thoramadu da SKL की chairman SALAI cha L Gopal na hai aikoi gi leidiba system asida aikoi da piriba chaitheng asi masing thingam dana laikre ngasi ma khwaide ki chauna thengnariba chaitheng asi isana isagi yumda fawba leiba ngamlaktaba sini maramadina aikoi pumbana founder chairman na pamjaramba punda punsi ngamdaba leiroi haiba wakalona sida chetna thajaba thamsi taibang pandagi mahaki hakchangna aikoi bu thadoktu chatkhrabasu mahakti aikoi gi inakta lengdana adumak leiribani haiba wafam kaya fongdokhi Founder chairman के हक्सांग को लेकर दबिवाने माप की मतम सब क्यों ने ले हो रहे मरम दे माँ के आइडिया सिंह जो दिंगसी है ना मैं एक लाना लगना कोई की नशा की ताना कोई की मांग में नहीं आई कोई ना नशी ठेंगरी पर प्रॉब्लम से दे मशीन ठिंगम दर पर प्रॉब्लम मैं आमा मने because of आई कोई की लेरी पर सिस्टम मशीन आई कोई पीरी बसे masih awam ke awam ngatani miot mining ngatani aduna masih di singtha betul lui benai roy segi mayam segi marapta khwai de lui bedi ai khoi ne yum de lei bi yarak ta basine ba ai khoi ki iram si iram oirak ta basine ba khwai lui ai gi mang de lesson be ramba more ki ozai nau sa ma gi mayum de lei ba phang ba mi sak ma khwai de maru de khoi ge mang de tari bu hang di asinga what shall we do now I quite know what to get about. She never learns.